KUKI LALHOUBA SINGA CHATNARIBA suspension of Operation Sugi Yannaba Makha Tana Chatnaba Yaroi Haiba demand Touraduna PAONA International Market DUKAN PHAMLIBA SINGNA NGASI KEITHEL WAKAT Meepham Pangthokhre WAKAT Meepham aduda saruk yakiba hiyang lukhoina hai Thengkhang kayada KUKI khulai paiba singna sugi ground rules thugaiduna michamda landaduna lagliba se tha tara suzilaklabani maram aduna tangai fadana sugi Yannaba ase lawthokadabani lamdam asida kanglun kaina leshiliba mitop sing masak khangdokpa ngamnaba NRC athuba matamda chanahalu amadi matam kyagi mamangdagi miyamna tanduna lakpa demand ama oiriba maitei miteibu ST lista chalhangadabani hairiba si athuba matamda thabakta onthokadabani hainasu mahakna makha tana fondukhe huji leiriba situation sida suji sanandra sulutu diba NRC je khudakta chanhanba adagi ST lista Manipuri se koi leiriba mitei sinja Shishalimba. Sini, I am the Gidia Mukano, assembly holder. Assembly from the Tanzi, Hono Nagidamta, Quina, Dana, Punjabani.